Hello, welcome back, mayam. Yengbi mayam pumnamaku ahandamaktada Samaram Guys na tram na oksari. Adom iPhone 17 Pro Max paningbra. Hauzik iPhone 17 Pro Max ki mamal kayakti. Nakuta lupa lising ani bulay raba 1,69,900 piba iPhone 17 Pro Max asi video asi bu yengba loir ba matungda ng sungsoy soidana layba namgani. Nang sungsoy soidana pairadabani faglangda leitung thombaga manarabani. Nakuta lupa lising ani bulay raba yamna laiba laiwa ahum se follow fazana tawragadi ng iPhone 17 Pro Max paiba soidrabani mamal yam tangba iPhone 17 Pro Max asi icham chamba miol imum haidi nanggumba ay gumba mina paiba haisi othoktabani adubu nakuta lupa lising ani bulay raba 1,69,900 piba iPhone 17 Pro Max asi matam khagi manunda laiba ngamnaba paiba ngamnaba laiwa ahum lay video asibu layo fawtang yengbi hou aina haizariba laiwasing asi mathang manaw naina sizinaraba matungda ng iPhone 17 Pro Max paiba soidrabani. Laiwa number 1 naki lupa lising ani duna boiler yanaw 60 pibani kun lawro adudi 60 into 20 yatare 1,200 adudi 800 lemis na pikni da pijanaba majinjak lairo konnabani adudai khra chawradi chengup oina piro paisa tingnabani tha ahum marimuk loyo natradi paisa tadabni aduga amamamda lupa lising amamamda yolo adudi kya tare 20 da 20,000 hosik nakuta lupa lising kun leire. Laiwa number 2 naki lupa lising kundudagi lupa lising ani sina same laiwa number 1 gi formula do amuk palo duga lemhau riba 18,000 sina ok macha ni lawro lawba yaba macha da lupa lising taruk taret pibani adubu 9,000 gumba piba khra chawbdo oina layo chawba khra thunaba chahi ama gumba loibiro adudi amamamda 30k above lairabani maximum da 30k parase adudi ani da 60k lere 1 year sahi ama ok loina loina nang laiwa number 1 gi formula suklep lepa yade sahi ama da thatrani thoi leibani adudi laiwa number 1 gi se 4 months sangbani adudi sahi ama da laiwa number 1 gi formula se 3 times panda tai one time da 20,000 already 3 times da kya tare 20,000 into 3 60,000 lere adudi 1 year gi income yengasi ok anigi 60k amaga laiwa number 1 gi formula apply hanjin tawbagi 60k amaga punna 1,20,000 uwa. Laiwa number 3 hojik nangi khutta 1,20,000 iPhone 17 Pro Max gi mamalna 1,69,700 adu already nangna wadise only 50k nga ngaire yamdre aduna laiwa number 3 sida matam yam lawrunu nang sulai inbana loiramani laiwa number 3 se matam yam changhan dabida watleba nangi 50k se kamaina fangani hairadi laiwa number 1 se amuk apply tawbiu tawdabu laiwa number 3 sidadi 2,000 khak khaidokpa yararoi asidadi 4,000 khaidokani mamangi laiwa number 1 ga chap manana 60 piba yanau se 60 lairo adudi 60 into 60 katare 360 mamangi gumna thahum mari loiro aduga amamamda lising amamamda yolo adudi 1,000 into 60 katare 60,000 adudi nangi 1,20,000 plus 60,000 adudi punna katare 1,80,000 I heard hojik iPhone 17 Pro Max asi nang laibang ame mantri mandol gi macha masu officer singi macha masu hatana iPhone 17 Pro Max asi laibang amada lairaba icham chamba nang ai gi khutta lupa lising ani ta bu lairaba ai gi laiwa umchi fazana follow tabiraba lairaba icham chamba nang ai su yam laina iPhone 17 Pro Max asi laibang amada video asi padam na ka ba oya tadi like share comment, subscribe to
Yare, yare. Chin palena pangang ngangen taurise. Asibu iPhone 17 Pro Max na balai wani. Oiroi paroi daba subscriber combo oina tauradana onthok pa mi singse. Keno oiroi paroi daba di. Oi, Keno like subscribe combo di keno. Kaya taurise. li tawra ine. Lebaki. Kuna sida supam yang pamahangana laiba. Na singse yengbiyo. Lambi sorokta plastic bottle ta abu kumna taru lai isi yemo makoi gi wakal makoi gi kokta su bonom bogi wakal ta yaudra bani makoi gi kokta lai isi iPhone lai lu ngam su ngam ba asumna iPhone lai ko ngam na ichi lama fa laga hamo su gi pesa tan ba haina bi ma lai kan right se yang ka ta ra bani ji ma tas aduna kasi ne video se ma ba lai ki se ba tawri sing se in khadiba na sing si gi ta ma ne Leibak sem gina song thok liba ekhoibu namthariba sithariba na khoigumba kya leibana ne ngasi ekhoina mai pakna leibak ki seba tawbang ngam dise nang pai de phone de gi aina thokwa ya ma ba nang ungdoi to ni ne nang se aina tawri se phagiro ha aina tawri se phagira ba leibak ki seba se nang tawragiro ha leibak ki seba se nang tawragiro ba iPhone pai ning gna ngawra ba na sing si iPhone se nang laibi ragiro ha nang lagi kira, tahu nu, ni us taba, nang apa aja kau phone tu lagi, suka kau ye, nang, Oi ba magmang ya. Yaudre. Ya. YouTube ki video sing ne ko loin ubzalan ne. Akoina ngangiba muina luina tab zalan ya awai ba mak yaudre. Ya. Yaudre. Aya. YouTube just hawra male.